Connect News Media tabiriba singbu taramna okchari. Kolkata RG Medical College Hospital da 2024 gi August 9-10 gi numidangda trainee doctor da thokiba tu chungba thogdo adugi convicted Sanjay Roy bu life imprisonment haibadi sidribu phawba jail gi sentence Pikhre. Tu chungba thogdo adugi numit 134 suba numit haibadi January 10 da mahakpu PS 134 gi sentence asigi decision pikhi. Convicted Sanjay Roy da Indian Judicial Court ki Article 64, 66 amadi 1031 gi matung inna convicted pikhi. Decision asigi base forensic report ni court na thogdok thokpham gi forensic report pu sentence asigi base oina lawki. Masida Sanjay Roy gi case asida yawbagi evidence phangki. Thogdok thokpham amadi victim doctor gi body da Sanjay gi DNA phangki. Sialda Court ki Judge Anirban Das na January 10 gi nungthil pung 2:45 da sentence asipiduna hai. Masi rarest of the rare case nate maram asina death penalty piba yade. Justice Das na West Bengal Sarkar da victim family bu lupa lakh 38 ki compensation pinana ba order pikhi. Judge na hai victim asi maha ki duty ki matamda hospital da lekhide. Masida state government gi daitani madudi victim family bu compensation pifam thoi adubu family na masi lobadigi deny tawkhre. Victim family na just ta khud lona duna hai aikhoi compensation pamde justice pami. Masida just na hai ki aina logi matung inna compensation asi fix tawkhibani senfam asi sina ningba phibam da sina ba yagani senfam asi bu naha ki nasanupi gi compensation oina lobiganu. Decision asi pidringe mamang Pung 12 makhaida court na convicted Sanjay CBI amadi victim family gi wafam sing takhi. Decision asigi matungda convicted Sanjay na harami aibu case asida namduna chingsilli aina thaba asi tawkhide masigi mataida aibu convicted piri masi tawkhiba myoy adubu lemna thadokre case asida IPS amasu yawi ai Rudrax ki pareng si amadi aina crime tawba oirabadi masi talamgani. CBI amadi victim family na death penalty sentence ki dama demand torami. Sanjay ki family na hai mahakpu phansi pirabasu aikhoi decision asigi mayokta appeal toroi. Sanjay ki mama na hai aihak nupi adugi mama mapa gi awaba khangmangami aigi su icha nupi sing lei. Aduga somda West Bengal gi CM Mamata Banerjee na hai case asi Kolkata police tagi namduna lawthokhi. Police ki nakta case asi leram labadi sibagi cheirak phanglam gadabani. Ai decision asida pende maram aduna phansi ki demand tauri. West Bengal RG Medical College ki trainee doctor gi tu chungba thogdo asi mamang chahi August 9-10 gi numidang la thoki. Trainee doctor bu rape tauraba matungda hatki. August 9 gi ayukta doctor gi asi baksang seminar hall da phangki. CCTV footage ki base da police na Sanjay Roy koba civic volunteer bu August 10 da phaki. Thogdo asidagi Kolkata yauna lebak pumbada protest tawnaki amadi West Bengal da tha anidagi henba matam health service sing lepnaki. August 9 gi thogdo ki matungda RG Hospital gi doctor sing amadi victim family na case asibu CBI investigation gi demand tawki adubu CM Mamata Banerjee na investigation gi order pikhide. Adubu High Court ki order gi matungda August 19 da investigation gi damak CBI da sinaki. Masigi matungda CBI na nauna investigation tawba hauki aduga ngasi result asida yaukhre. Adubu court ki decision asida victim family na pendaba phongdokli amadi decision asigi mayokta high court ta chatkani hairi. Trainee doctor gi mama mapa na hai makhoi convicted Sanjay Roy bu life imprisonment pibagi session court ki decision asi pende masi rarest of the rare case karigi oidribano family na masi claim tawki madudi investigation asi phajana tawkhide mioy kaya bu kangkhatli session court tagi decision gi copy phanglaba matungda ekhoi high court ta chatkani. Video sida ngasi gi di matang soi fawbadang thagasari.